Tanggal kaithel da pakhaliba thabak sing CM Khemchana lusingba team na yengsinkhre Ifalgi tanggal kaithel da lupa crore mayam ama haitharaga senggo sagaliba sing asi Manipur ge State Minister Yumnam Khemchana lusingba mihur kangbo ama na yengsinkhre yengsin khongsaradu da Islamic constituency asigi MLS oiriba Khumuksam Jaikisan Laisang Thawong Islamic constituency gi MLA Sapam Nisikant amasung Imphal Municipal Corporation amadi mahut ki official kya sarugya ki Khwarambal kaithen ya koibada Thangan Bazar Road Walk Nambul Turen beautification amasung urban infrastructure gi upgradation gi thabak sing team aduna yengsen ki matam sangna thabak ti tawraga mangam isan sandana leibana city asi Mosin lakpa si Pokhaihqnkhre tarutananba city ama oina thamanaba se minister na mari leinaba singda poktak piki yengsing khongsar aduga iroinana thangal kaithen gi mafam khara da sengwa sagatpaga mari leinabada maong tadaba thamliba sekpan sing adusu lokthoknaba khangalamke Thamgan kaithen gi top masak ama utnanaba mafam adugi building sing dukan sing manaba masu sanganaba mahakna mari leinaba department ki officials singda phone tawgana khangan ke hairi Kuki ni singnaba singna Tangkhul naha ama furakpagi wahauda litanda kanglup masel nauna ungkhatnarakle ingna singna leminariba Tangkhul amasung Kuki gi lup singna miyamda appeal tawrakle haukiba numidangda litan police station gi manung chanba litan sarai khong village da Kuki ni singnaba singna furakpadagi Tangkhul naha ama sokpagi wahauda maike adomda kanglup masel nauna amu ungkhatnarakle thaudo thokraba matungda khoisaunaraba miyamna moralairaba sing fade haidna litan police station da thomjilakpadagi irang amathoki amaromda ingna singna wari sanaraga customary rogi matung inna watho asigi warasil puraknaba Kuki student organization yauna Kuki amasung nagagi lup singna miyamda appeal tawrakli litan sarai khong village ta thokiba thawdok adu Kuki student organization KSO Ukrul district na akanba moongda condemn tawrakli lubasina thadorakpa cherol amana hai Mayai kaba chinjak sijinaba khungang anigi khunja singgi marakta icham chamna ningai sangdanarapadagi thawdo odu thokibani litan charai khonggi village authority gi kuthangda thawdo oduga mari lenana yasinaba purakhrabani asok apan nanglaba miyoi adugi imung manungga wari sanaduna customary law gi matung inna yasinaba purakle nakalani yasinaba puraknaba honaringai ki serakta thong maram khangdana miyam hawraklaga khana chainabagi thawdok thokkiba yaningde thawdok aduna yumlonariba Khungang ani nungsi chanana leiminabagi phibamda akaiba tholakpa yai hiramasigi matangda leibak miyam civil society amadi mari leinaba authorities singna yariba makhai pungning phaktabaga loinana thawdok adu kanglupki oiba mijengda changsinbidanaba honagadabani hairi amaromda litan sarai khong village authority na thawdok adu condemn tawkibaga loinana mipum kudik mang Pukning Pathana Laibinaba amasung thawdok adugi matangda kanglupki oiba wafam pusilaktanaba phungdorakle hiramasigi matangda thadorakpa chirol amana hai ngarang numidang pung 9:30 tabada Tangkhul amasung Kuki furukki mayai kaba sinjak sijinaba miyoi kharagi marakta ningai sangdanaba thoklaki thawdok aduda AS Storing Koba miyoi ama soklaba miyoi adugi imung manungna litan sarai khonggi sip hemkho thang baiteda pau pirakpaga loinana nakalani wari sanaduna customary law gi matung inna yasinaba puraknaba ngasi mifam ama pangthokpa haina lepnaki adubu soklaba miyoi adugi imung manunggi miyoi sing laktaba maramna mifam pangthokide madugi mahutta siki bungkhulgi khulai paiba miyoi kyamarum laklaga litan sarai khong village sip gi mayumda attack tawrakhibani hairi MLA Bungjagil Balte Imphal lakuna air ambulance da Delhi chakre Chief Minister Y. Khemchana Bungjagil Balte Beauty Candas International Airport ta unakre Festival District ke Thawong Islamic Constituency ge MLA Bungjagil Balte masaka hinangam laktabadagi ambulance namada Churachampurdagi Imphal tamna purakre BJP gi MLA Bungjagil Balte na Beauty Candas International Airport ta yorotringa gi mamangda Chief Minister Yumnam Khemchana matam khara ngaiduna leike chawrakna nungthel gi pung 3:30 tabada MLA asibu Delhi da punabagidamakta airport ta air ambush ama ngaidna leike thuna yangna MLA Balte Manipur lenga ke ambulance amada family gi miyoi ani ga loina yorakhi mahapu airport ta minister Y Khemchana taramna oke air ambulance ta Phukhre ngai da minister ga MLA asiga ambulance ta yamna sikna wari sanake pau asina makhata na hai Bungjagil Balte masagi anaba asina maram oidina mahapu layeng bada mating panganaba Manipur lengakta Haijaraki mahakna haijarakpagi matung inna Chief Minister masamangna akhanaba mijeng changuna Bishnupur district ki Phajadraba da Thanga Islamic constituency gi MLA Tongbram Rabindro amasung Kumbi Assembly gi constituency gi MLA Sanasam Premchan ngaidna lehanki MLA ani asina Bungjagil Balte galonena Imphal tamna laki
ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯃꯈꯣꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨ ꯊꯧꯖꯤꯜꯂꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯗꯕ ꯀꯥꯡꯕꯨ ꯑꯃꯅ ꯔꯤꯝꯁ ꯔꯣꯗꯇ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ MLA ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯍꯥꯛꯄꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯑꯦꯌꯔ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯡꯗꯨꯅ ꯗꯦꯜꯂꯤꯗ ꯄꯨꯔꯒ ꯂꯥꯌꯦꯡ ꯆꯠꯊꯈꯤ ꯃꯇꯝ ꯁꯥꯡꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯔꯛꯇꯨꯅ ꯃꯌꯨꯝ ꯐꯦꯖꯣꯜꯗ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯒ ꯈꯠꯅꯗꯅꯕ ꯑꯃꯁꯨꯡ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯅꯕ ꯋꯥꯐꯝ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯅꯤ MLA ꯑꯁꯤꯕꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯧꯖꯥꯈꯥꯏꯗꯒꯤ ꯑꯣꯛꯇꯨꯅ ꯄꯨꯔꯛꯄꯗ ꯌꯥꯎꯈꯤꯕ MLA ꯇꯣꯡꯕ꯭ꯔꯝ ꯔꯕꯤꯟꯗ꯭ꯔꯣꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯔꯛꯄꯗꯒꯤ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯄꯨꯡꯖꯥꯒꯤꯜ ꯕꯥꯜꯇꯤ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯃꯄꯥꯟ ꯁ꯭ꯇꯦꯠꯇ ꯂꯥꯌꯦꯡꯕ ꯆꯠꯍꯟꯈꯤꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯄꯒꯤ ꯈꯨꯗꯝ ꯑꯣꯏꯕ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯪꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯉꯥꯛꯀꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯟꯍꯟꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯔꯨ ꯑꯣꯏꯕ ꯈꯨꯗꯝ ꯑꯣꯏꯅ ꯂꯧꯕ ꯌꯥꯏ ꯍꯥꯏꯈꯤ ꯕꯣꯔꯗꯔ ꯄꯤꯂꯔ 2ꯒꯤ ꯃꯅꯥꯛꯇ ꯃꯣꯔꯇꯥꯔ ꯑꯃꯁꯨꯡ IED ꯑꯅꯤ ꯂꯩꯔꯝꯕꯗꯒꯤ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯜꯂꯤꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 72 ꯑꯃꯁꯨꯡ 73ꯒ ꯅꯛꯅꯅ ꯂꯩꯕ ꯌꯥꯏꯉꯧꯕꯨꯡꯒꯤ ꯃꯐꯝ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯣꯔꯇꯥꯔꯁꯤꯡ ꯑꯃꯁꯨꯡ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁ IED ꯑꯅꯤ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯣꯔꯇꯥꯔꯁꯤꯡ ꯑꯃꯁꯨꯡ IEDꯁꯤꯡ ꯑꯗꯨ ꯐꯪꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯤ ꯁꯣꯛꯍꯟꯗꯅꯕ ꯕꯣꯝ ꯗꯤꯁꯄꯣꯖꯦꯜ ꯇꯤꯝꯒ ꯂꯣꯏꯅꯅ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯌꯨꯡꯂꯤꯕ ꯕꯣꯔꯗꯔ ꯄꯤꯂꯔꯁꯤꯡꯒꯤ ꯃꯅꯥꯛꯇ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁ IED 19 ꯂꯩꯔꯝꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯕꯣꯝ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤ ꯁꯣꯛꯍꯟꯗꯅ ꯄꯣꯈꯥꯏꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯊꯥꯒꯤ ꯐꯤ ꯂꯧꯕ ꯌꯥꯔꯣꯏ MCU ꯂꯅꯥꯏ ꯁ꯭ꯀꯨꯜ ꯈꯔꯅ ꯃꯔꯝ ꯆꯥꯗꯅ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯊꯥꯒꯤ ꯐꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯂꯧꯕ ꯈꯨꯗꯛꯇ ꯂꯦꯞꯄꯒ ꯂꯣꯏꯅꯅ ꯂꯧꯁꯤꯟꯈꯤꯕ ꯌꯥꯎꯕꯁꯤꯡꯅ ꯂꯧꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥ ꯑꯁꯤꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯟꯗꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ MCUꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ MCUꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟড ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯉꯥꯉꯣꯝ ꯅꯤꯍꯦꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯆꯂꯥꯏꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯈꯔꯅ ꯃꯔꯝ ꯆꯥꯗꯅ ꯀ꯭ꯂꯥꯁ 11 ꯑꯃꯁꯨꯡ 12 ꯀꯥꯔꯕ 2015-16 ꯁꯦꯁꯟ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀ꯭ꯂꯥꯁ ꯑꯁꯤ ꯖꯅꯋꯥꯔꯤ-ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯔꯤꯒꯨꯂꯔ ꯀ꯭ꯂꯥꯁ ꯂꯧꯕ ꯋꯥꯔꯀꯤꯡ ꯃꯟꯊꯁꯤꯡꯗꯒꯤ ꯂꯨꯄꯥ ꯑꯃ ꯇꯥꯗꯅ ꯆꯠꯂꯤꯕ ꯆꯍꯤ 2016 ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ-ꯃꯦ ꯊꯥ ꯐꯥꯎꯕꯒꯤ ꯊꯥꯒꯤ ꯐꯤ ꯆꯞ ꯆꯥꯅ ꯂꯧꯕ ꯊꯦꯡꯅꯔꯦ ꯃꯁꯤꯅ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯠꯇꯕ ꯏꯃꯨꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ-ꯃꯄꯥꯗ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯍꯜꯂꯦ ꯃꯄꯨꯡ ꯑꯣꯏꯅ ꯀ꯭ꯂꯥꯁ 12 ꯀꯥꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯔꯤꯒꯨꯂꯔ ꯀ꯭ꯂꯥꯁ ꯁ꯭ꯀꯨꯜꯁꯤꯡꯅ ꯄꯥꯛꯇꯛꯅꯅ ꯖꯅꯋꯥꯔꯤ-ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯅꯔꯕꯁꯨ ꯅꯟ-ꯋꯥꯔꯀꯤꯡ ꯃꯟꯊ ꯑꯣꯏꯔꯕ ꯑꯦꯄ꯭ꯔꯤꯜ-ꯃꯦ ꯊꯥ ꯐꯥꯎꯕꯒꯤ ꯊꯥꯒꯤ ꯐꯤ ꯁꯨꯅ ꯊꯤꯗꯣꯛꯇ꯭ꯔꯕꯗꯤ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗꯁꯤꯡ ꯁ꯭ꯀꯨꯜꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯤꯊꯣꯛꯇꯕꯒꯤ ꯋꯥꯀꯠ ꯃꯁꯤꯡ ꯈꯪꯗꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯗ ꯂꯥꯛꯂꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯑꯆꯨꯝꯕ ꯏꯟꯇꯔꯦꯁꯇ ꯐꯤꯔꯦꯞ ꯂꯧꯕꯒ ꯂꯣꯏꯅꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡꯅ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯛꯁꯟ 2015-16ꯀꯤ ꯑꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯃꯈꯥ ꯇꯥꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯊꯥꯒꯤ ꯐꯤ ꯈꯣꯝꯒꯠꯄꯗ ꯂꯨꯞ ꯑꯁꯤꯅ ꯑꯊꯤꯡꯕ ꯊꯝꯂꯦ ꯀꯅꯥꯒꯨꯝꯕ ꯁ꯭ꯀꯨꯜꯁꯤꯡꯅ ꯂꯧꯈꯤꯕ ꯊꯣꯛꯂꯕꯁꯨ ꯊꯥ ꯑꯁꯤꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯃꯌꯥ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯍꯦꯔꯥꯁꯃꯦꯟꯠ ꯄꯤꯕ ꯃꯔꯝ ꯆꯥꯗꯕ ꯄꯦꯔꯦꯟꯠꯁꯤꯡꯗ ꯑꯋꯥ ꯄꯣꯠꯂꯨꯝ ꯊꯥꯡꯒꯠꯄ ꯊꯣꯛꯂꯕꯗꯤ ꯍꯥꯏꯔꯤꯕ ꯀꯥ ꯍꯦꯟꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯊꯛꯇ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 13ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2016 ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯐꯝꯗꯁꯨ MCUꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯅꯣꯡꯆꯨꯞ ꯅꯥꯏꯖꯦꯔꯤꯌꯥꯗ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯅ ꯃꯤꯑꯣꯏ 162 ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯍꯥꯠꯈ꯭ꯔꯦ ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯀ꯭ꯋꯥꯔꯥ ꯁ꯭ꯇꯦꯠꯀꯤ ꯋꯣꯔꯣ ꯑꯃꯁꯨꯡ ꯅꯨꯀꯨ ꯈꯨꯡꯒꯪꯗ ꯃꯥꯡꯖꯧꯅꯅ ꯄ꯭ꯂꯥꯟ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯅ ꯊꯥ ꯈꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏ 162 ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯑꯣꯏꯔꯤꯕ ꯃꯣꯍꯝꯃꯗ ꯑꯣꯃꯔ ꯕꯥꯎꯁꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯁꯂꯥꯃꯤꯛ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯀꯨ ꯔꯥꯕꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯅꯤ ꯑꯗꯨꯗ ꯇꯝꯊꯤꯔꯕ ꯃꯤ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠꯇ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯁꯤꯕꯒꯤ ꯃꯁꯤꯡ ꯑꯗꯨ ꯉꯔꯥꯡ 90 ꯈꯛ ꯑꯣꯏꯔꯝꯕꯗꯒꯤ 63ꯇ ꯍꯥꯏꯒꯠꯂꯛꯈꯤ ꯑꯗꯨꯕꯨ ꯑꯊꯦꯡꯕꯗ 100 ꯁꯨꯈꯤꯕꯅꯤ ꯑꯌꯨꯛꯇ ꯄꯨꯟꯅ ꯃꯤꯑꯣꯏ
ꯆꯥꯝꯃꯒ ꯍꯨꯝꯐꯨꯅꯤꯊꯣꯏ ꯁꯤꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯈꯤ꯫ ꯀ꯭ꯋꯥꯔꯥꯒꯤ ꯒꯚꯔꯅꯔ ꯑꯕꯗꯨꯜ ꯔꯍꯃꯟ ꯑꯕꯗꯨꯜ ꯔꯖꯥꯛꯅ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯑꯗꯨ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯗꯨꯅ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡ ꯎꯠꯊꯣꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯀ꯭ꯋꯥꯔꯥ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯑꯥꯏꯑꯣꯗꯦꯖꯤ ꯏꯃꯥꯅꯨꯑꯦꯜ ꯕꯥꯕꯥꯑꯣꯃꯣꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯨꯞ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯡꯒꯪ ꯑꯅꯤ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯕ ꯑꯃꯠꯇ ꯉꯝꯈꯤ, ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛ ꯈꯛꯇꯃꯛ ꯄꯥꯎ ꯐꯥꯎꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯡꯒꯪ ꯑꯅꯤꯃꯛ ꯀ꯭ꯋꯥꯔꯥ ꯁ꯭ꯇꯦꯠꯀꯤ ꯀꯣꯅꯨꯡꯗꯒꯤ ꯄꯨꯡ 9 ꯂꯣꯝ ꯆꯠꯂꯒ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕꯅꯤ, ꯂꯣꯏꯅꯅ ꯅꯥꯏꯖꯦꯔꯤꯌꯥꯒ ꯕꯦꯅꯤꯅꯒꯒꯤ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯀ꯭ꯋꯥꯔꯥꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯏꯖꯦꯔꯤꯌꯥ ꯂꯩꯉꯥꯛꯅ ꯍꯥꯏꯔꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯏꯁꯂꯥꯃꯤꯛ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯁꯨꯡ ꯏꯁꯂꯥꯃꯤꯛ ꯃꯤꯂꯤꯇꯦꯟꯠ ꯑꯅꯤꯃꯛꯀꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯊꯥꯗ ꯅꯥꯏꯖꯦꯔꯤꯌꯥ ꯂꯩꯉꯥꯛꯄꯨ ꯁꯄꯣꯔꯠ ꯇꯧꯕ ꯃꯤꯆꯪꯁꯤꯡꯒ ꯂꯣꯏꯅꯅ ꯀ꯭ꯋꯥꯔꯥ ꯁ꯭ꯇꯦꯠꯇ ꯌꯥꯝꯅ ꯆꯨꯡꯁꯤꯟꯅ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯈꯤ, ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯃꯆꯥ ꯀꯌꯥ ꯑꯃ ꯐꯥꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯔꯥꯟꯅ ꯑꯃꯦꯔꯤꯀꯥꯗ ꯂꯥꯟꯗꯥꯕꯒꯤꯗꯃꯛꯇ ꯀꯪꯐꯥꯜ ꯑꯃꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯗ꯭ꯔꯣꯟ 1,000 ꯍꯦꯟꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯑꯃꯦꯔꯤꯀꯥꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯀꯪꯐꯥꯜ ꯑꯃꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯗ꯭ꯔꯣꯟ 1,000 ꯍꯦꯟꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯔꯥꯕꯤꯌꯥꯟ ꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ US ꯑꯕ꯭ꯔꯥꯍꯥꯝ ꯂꯤꯡꯀꯟ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯏꯔꯥꯟꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯁꯥꯍꯦꯗ 139 ꯗ꯭ꯔꯣꯟ ꯊꯥꯖꯤꯜꯂꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯑꯃꯦꯔꯤꯀꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠ F-35ꯅ ꯀꯥꯞꯊꯍꯧꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯧꯗꯕꯅꯤ꯫ ꯑꯃꯦꯔꯤꯀꯥꯟ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯃꯦꯔꯤꯀꯥꯗ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯂꯤꯕ ꯑꯁꯤ ꯂꯥꯟꯒꯤ ꯁꯛꯇꯝꯗ ꯂꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯔꯀꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯦꯁꯦꯞ ꯏꯔꯗꯣꯒꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯋꯥꯐꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯌꯦꯡ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯇꯔꯀꯤ, ꯀꯇꯔ ꯑꯃꯁꯨꯡ ꯃꯤꯁ꯭ꯔꯥꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯦꯔꯤꯀꯥꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯧꯑꯣꯡ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯆꯍꯤꯁꯤꯒꯤ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 19ꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯑꯀꯤ ꯑꯈꯪ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯨꯜꯂꯥꯍ ꯈꯥꯝꯅꯥꯏꯅ ꯑꯃꯦꯔꯤꯀꯥꯅ ꯄꯤꯔꯛꯈꯤꯕ ꯑꯀꯤ ꯑꯈꯪ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯂꯩꯇꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯅꯕ ꯀꯪꯐꯥꯜ ꯑꯃꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯗ꯭ꯔꯣꯟ 1,000 ꯔꯣꯝ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯆꯤꯐ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯑꯃꯤꯔ ꯍꯥꯇꯤꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯟ ꯊꯥꯗ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒ ꯏꯔꯥꯟꯅ ꯅꯨꯃꯤꯠ 12 ꯆꯨꯞꯅ ꯊꯦꯡꯅꯈꯤꯕ ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯁ꯭ꯇꯔꯦꯇꯦꯖꯤ ꯆꯥꯎꯅ ꯍꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯟ ꯑꯗꯨꯒꯤ ꯑꯆꯧꯕ ꯄꯥꯔꯥ ꯀꯌꯥ ꯇꯝꯍꯧꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯗ꯭ꯔꯣꯟ 1,000 ꯔꯣꯝ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯝꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯏꯔꯥꯟꯒꯤ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯃꯤꯁꯥꯏꯜꯁꯤꯡꯅ ꯑꯃꯦꯔꯤꯀꯥꯗ ꯂꯥꯟꯗꯥꯗꯨꯅ ꯃꯈꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯗꯒꯤ ꯆꯥꯎꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯏꯔꯥꯟꯅ ꯃꯤꯁꯥꯏꯜꯁꯨ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫